मफम क्या इसाउगी अवाब मयोनरी nga phaba lakuna traffic jam thokli torel singi imai hantharaglawsu akutpa mafam singdi ising thumli hawkiba September 13 tagi ngasi September 19 gi nungthil pung 3 phawda Manipur gi mafam ayambada nongchu khidabana loinana torel singi ising imai tamna tamna hantarakli adubu torel lawnambal kaiba torel turban pathokpana maram moiduna ising thumjin kiba Manipur gi tungan ba mafam singi akutpa mafam singdi ising thumjin duna dumak leiduna miyam sauna awaba saithing piri Manipur ki Water Resources Department ki main flood control room ki officer in charge ki phangba daily flood report ki pauda hawgi September 13 ke yuk pung taruk tagi ngasi September 19 gi nukthil pung taruk phawda Manipur gi mafam ayambada nong sukidi Water Resource Department ki Imphal Turel gi Kangpokpi da leiba nong subi gi sang onpham rain gas station Iril Turel gi Cycle Thawal Turel gi Litan Imphal gi Rasbon Lamphel amasum Ziribam da leiba rain gas station sing the nong amata sukidi Imphal Turel gi minu thong amasum lilong da leiba ising gi level lawpham gas site ta Turel gi ising level sing ta matam hantarakli ngarang ayu pung taruk ta meter satre ka marfugmanga ka 0.975 ta leramadagi numidang pung taruk phawd minu thong gi gas site meter satre ka marfugmanga ka 0.350 da hantaraktuna warning level gi makha ta leiri aduga lilong da leiba gas site ta ngarang ayu pung taruk ta meter satre ka marfugni thuga 0.350 da leramadagi numidang pung taruk ta meter satre ka marfugma thuga 0.750 da hantaraki mumpham asi phawda mafam asi da turel gi ising hanthajarabasu flood level gi mathakta di lairi mafam asi da leiba flood level asi meter satre ka marfugma thuga 0.350 ni idil turel gi oina idil bungda leiba gas site ising gi level asi ta matam hantarakli ngarang ayu pung taruk phawda meter satre ka marfu treka 0.200 lerambadagi nungthil pung taruk ta meter satre ka marfu taruk ka 0.300 da hantarakhi hauzik turel gi level warning level gi makha da leiri Nambul Turel goina thong nambol bida leiba gas site ta ngarang ayu pung taruk ta meter satre ka marfu ga mathuga 0.675 lerambadagi nungthil pung taruk ta meter satre ka marfu ga mathuga 0.425 ta hantarakhi Nambol Turel goina nambol thong da leiba gas site ta ngarang ayu pung taruk ta Turel gi level meter satre ka humdra ga humdra ga 0.3 gi yankhai da lerambadagi nungthil pung taruk ta meter satre ka humdra ga humdra ga 0.300 da hantarakhi adubo pungpham asi phawda mafam asi da ising gi level asi warning level gi mathak seli Thawal Turel goina Thawal thong da leiba gas site ta ngarang ayu pung taruk phawba ising gi level meter satre ka marfu ka 0.725 ta leramadagi nungthil pung taruk phawba meter satre ka marfu ka 0.525 ta hantarakhi pungpham asi phawba Turel gi ising tapna tapna hantaralagasu flood level gi mathak da ising seli Manipur Turel gi ithai beres ta leiba gas site ta ngarang ayuk pung taruk phawba ising gi level meter satre ka marfuga satre ka humfuga mapan ga 0.405 ta leramadagi nungthil pung taruk phawba meter satre ka humfuga mapan ga 0.230 da hantarakhi Turel gi ising gi level tarma tamna hantarakli Water Resources Department gi main flood control room gi report asina ithai beres gi gate manga hangdoktun thamli Imphal Barriers Gate Mari Mapung Phana Hangdoktun thamli Thawal Barriers Gate number 5 na meter ama amasum gate number 6 na meter ahung gi sang hangdoklaga atai gate sing di thingduna thamli hari Imphal East District ki Khetri Gaw Assembly constituency ki Khetri Bengun Awang Lekai da Iril Turel Kaiba masum ising pathoki ba mafam adu Manipur ki Water Resources Department gi maikei digi lebak haptuna nahan mapung phana thingba ngamkhrabasu Turel kaiba masum pathokbagi ising sangsin kiba Imphal East District ki khara kutpa mafam kaya gi yum sing amasum lawpham sing haujik so duma ising tungsin dura lairi Imphal East District ki ising isa mayoknari ba Kongpal Porompat Khurai Ayangpali soibam laikai nongmaibum sekon Kongba usekon wangkhai gi tuan mafam singi khara kutpa mafam singi yum sing haujik phawda ising thumjin duna adumak lairi ising gi imai tapna khara di hantaragli ising gi imai hantabigi sang asi yamna tapli Porompat leiba Jenims
hospital amasum porampat water supply complex sing ayamba mafam asi ngarang numidang phawd adumak ising tungsinduna leiri jenims ki ana leng gi thapa adumak leptuna leiri ising mayeng ningthina handakraba matungda ningthina sanitize tawdriba phawd ana leng gi thabak lepki gi dori porampat leibi imphal east district ki mafam kaya da thaknaba ising piriba masum water tanker kya thangna tongan tongan mafam singda ising piriba porampat water supply complex ki sarwasi numidang phawd adumak ising thumjinduna leiri water supply complex asigi reservoir da phawwa isawgi ising changsinkiba singthokpi yadana adumak leiri complex asigi isingi mayeng tarab matungda reservoir dagi ising singthoktuna tengthoktriba phawbana miyamdi ising piba lepkhigani haina porampat water supply gi authority gi mekedigi phongdorakre haidi nga phaba lakpa traffic jam thokli थासिग तरातरे के अयुक्ता इम्फाल वेस्ट डिस्ट्रिक्ट की मनुंग चनबा वांगोई ममांग खाइदेम मपाद इम्फाल तुरेल की लौनंबाल कायखिबदुना मरम ओरगा युम nga pham amadi labu kya mang takli कायखिबा मफम सादा मौद्रारोम थिंगब ngamlabus isaw mafamda nga phaba madi leiba laknaba miyamna mayai lambi traffic thokli Torel launambal kaibidigi sangsilakpa isingna yumnam hudrom mayang imphal lai phrakpam iram siphai pawbitek Pibau sabung company sirai na singbu kun singi yen gi pham lawa madi ngayok pham kya thumjin ki bani ngayok pham kaya sing pathok padigi senthorak pa nga sing phana bigi dama arap pham kya digi nga phana bigi dam miyoi kya gari da in purak laga lakna khi nga laibesu miyoi lising kya lakna bana mayai lambi traffic jam thokli isaw sina yumnam hudrom amadi mayang imphal gi leira ki lambi su sing pathok laga sien bana maram moiraga harau kumai amagumna lakliba miyam adubu khudong thiba thoktuna bawongoi police station amadi mayang imphal ps ki team na tangka kyar thona thattuna control tona hona awaba moiri isawusina ngayok pham mangan tagan khibigi awase thing nangliba lawmi mana pauksi hai numit humni rom leptuna sukhiba nong aduna maram oiraga imphal turel gi imai wangkhalakhiba du khangauduna wongoi mamang khaide mapada launambal khairakhibani kairiba mafam adu pak chawbana maram oiraga ising thumjilakpagi sang su yamna thukhibani isawusina law pari lising kya amadi ngayok pham kaya ama mangtakli makisu lakliba ningol sakobu kumaisida nga phanaba khanjarubane dubo isawusina sahi kya sensan huwanu yoksar nga sing loine sakre anisu pausda makhatana phongdorakli thangna thinbada siri Ngaranumidang Imphal East District Khurai Thaudam Laikhaida Sahi Yankhairom Surabi Nauremam Ongbi Shila Tenden Kobiama Nauremam Roni Kobamana Thangna Tinduna Tinbadigi Shiri Amadi Senaba Miyoi Miyamna Paraga Police da Sinakre Hari Lo Amarom Senta Kiba Tiba Pangdri Hari May Imphal Sirai ki Wahangbam Gaura Hari Kobama Masagi Ngagi Pam Yangsin Bisapada Irain Sendakre Ngarang ayuktagi arambai tingkol ki kangbuna kana thirabasu phangdri hari modbungda manipuri ngangluba naga ko ki militan futrakhri kangpukpi district ki manungsana modbungda leiba presidency college gate manakta ko ki militan singna naga no pamada ko ki londa hanglakpo hangi pakum manipuri londa khumlubadigi ko ki militan singna naga no pa du tamthina futrakhri hari Makhan Kangla Tongbi Naga Forum Amadi Tangkul Welfare Association Kangla Tongbi na puna tatorok pa Siolamada Thaudo Odu akan mamona yaning da Fudorakli Sirola Sinhai Thaudo Odu Hokiba Yum Sikasa Numiki Nundang Pung Taret Makairam Tabat Hokibani Koki militant sing Furakiba Miedo Kingsan Kasung Kawi Kamzong District Sing Sao Kundagini Housing the Kangla Tongbi the Labine Madi Ma Octo Thodu Imung Puri Bamioni Thaudo Hokpo Mirasida Liang Mai Ginupiani Namaki Octo Modbung Bazardigi Manama Singlawu Satnabigi Damak Neki Hena Paladuna Kasungi Octo Modbung the Leva Presidency College ki gate manak yobaga koki militant singna koki lon da wahang pong toraki makoi na hanglakli bohang singa dugi pakumoina kasungna ma koki lon khangdi haina manipuri lon da khungki pakumadu hek khungki baga masana masabu india lenga ka suspension of operation su da leb koki
National Army KNA gi member ni hena Miyoi duna kasung bu fudarakibani hadi thawong asi yamna lebak thibani haba wafam phongdokladuna sirol sin hai koki milite na sin sathargri ba thawong asi makhan kangla tong bidalaiba naga phuruk ki Miyoi singbu usitaba amadi singnabagi mathakta laiba naga khudima usitabani thawdo asi tumina kaidonungda lesiloi amadi senaba singi mathakta lokatpam tokpa thabak lokatkadabani thawdo asi da senariba organization na pung humdragani thugi manungda makoi goebu wafam thamgadabani haina taksilladuna garigumba hairibu wafam asi thabak to onthoktaba tholabadi democratic oiba khongjang singchang singkhigani haina wafam thamladuna thawdo asi da senaba sing mari leinaba authority na phaduna phangpham tokpa sarak phone gadabani thawdo asi gi asumba well atenba matamgi manungda phangan gadabani logi mathakta kanagumba amata leiti misam miyamda otliba amadi apan piriba singbu sarak pigadabani haba wafam sirol sina phongdorakli Panmayabadi koki sing na naga phuruk Miyoi sing phubagi thawdo asi handaki asin ahanba nati sei sida konsa khunda masaki mayum sanabagi damak yumpham thonduna leiriba naga nupi amabu nungthin pobopta koki sing na masa soktuna furakibagi thawdo laikre konsa khungi village sip yauna khungi leiriba lusing busing koki sing na tamthina purambagi thawdo laikhrabani koki sing na naga sing satharamriba ka henwa thabak thoram sing adobu yaningdaba phungoktuna naga sing na lambi thingba yauna tongan ton khongjang singchang singkibagi thawdo laikhrabani haina pausna makhatari High Court na Manipur gi sitting amasum former MP MLA sing gi mathakta lokhatpa case MLA taruk amasum ex MLA mari gi mathakta criminal casing lady haibigi report amukos pikhalakli Lebas gi sitting amasum former MP MLA sing gi mathakta karam casing register tawduna lokhatpa leibagi amasum lairabadi casing adugi present status na kari no hain hanglakpaga loinana panduna leiba casing yaurabadi madugi wayel sing athuba matamda sathanbiyu haiduna Supreme Court of India da jaikhiragi mamangna file torakiba petition ama khanaraba matungda apex court asina leba asigi state sing da leiba high court sing da su pauktak piraktuna makoi gi state sing da sitting former MP MLA sing gi mathata lokhatpa casing leibra amasung lairabadi athuba da wayel sathanaba casing adugi masingi matungina special court phawbu linkhatnaba khangalakwadagi High Court of Manipur gi makhada su Manipur gi oina court ani linkhatki Supreme Court ki order matungina High Court of Manipur gi miyang makhada akhanaba court ani linkhatkribasi apex court asina pirakpa direction gi matungina High Court of Manipur na PIL number 38 of 2020 lokhatuna masigi well sa tharapagi matungina linkhatkibani PIL asida respondent sing oiriba Manipur lenga ki mahut sinba chief secretary home secretary law DGP director of prosecutions forensic science laboratory pangai gi director CBI gi head of branch ACB Imphal amasum NIA gi Imphal branch ki SP ni court ani asi special court number 1 amasum special court number 2 haina khangnarakli amasum Manipur gi sitting amasum former MLA sing gi matata leiba case sing gi well satharakli seraksida PIL asi mamang tha gi taraga mapanda matamadu gi High Court of Manipur gi chief justice ke somasakar amasum justice Andem Bimols ki bench lokhatki Kona PIL asigi makhata ba well sathanaba lokhalakpada petitioner ki makeida leblak liba senior counsel ki hais Tarun Kumar Manipur gi sitting amasum former MLA kharagi mathakta July 18 English singani ka kungamanga phawgi manungda lokhatpa case singi present status ama court submit torokre adomaina petitioner gi counsel na court submit torokhiba present status aduda yauriba serial number 1 digi 11 phawgi manungda piriba status singi manungda case kharana prosecution witness ki hearing sathabagi stage ta leidi hana phongtokhi adu case kharadana forensic science laboratory digi lakadaba report ngaidi habaga loinana hauzik phawba charge thagaratri haibasu haurakhi adu case kharadana charge sheet natragana final report na singmigi matana court ki makai digi record amata phangdre haba wafam su palakpada yaukhi adumainamak petitioner gi council na Manipur gi sitting amasum former MLA kharagi mathakta July 18 English ngani ga kungamanga phawbada lokhatpa case kharagi present status pikhalakrabasu court ki maikai digi di mari lena authority na pikhalakliba report adugi kalam singda yauriba report aduga mari lena specific report ama khomjinana High Court asigi registry direction piki aduga PIL asigi makhata ba well tha asigi taramatu de sathanaba khanki Kona mangjong na lepkhibagi matungina tha asigi taramatu de PIL asi matamadagi justice ke somasakar masum
जस्टिस ए गोनेश्वर की बेंच अमुक हन लखटकी कोना मैटर अस लखलकपद पिटिशनर की मैकेद सीनियर काउंसिल केस तरुण कुमार ने लेपकी अदुगा केस असिगिदमक कोना एमिकास क्यूरी ओइना खनखिबा सीनियर काउंसिल वाई निर्मल सांसु एपियर तोखेनसु पाउस मखातारी सर्विस का सिक्योरिटी फोर्स कापनबद मौइस अनि सिख्रे सहीसिद स्टेट सिद थोकिब नोमै कापनबगी थाउदोकसिंग सिखिब मौइस अनिग निफुग तरुक सुरी सर्विस की बिजापुर डिस्ट्रिक्ट थोकिब सिक्योरिटी फोर्स नोमै कापनबगी थाउदो अमदा मौइस अनि सिख्रे हाइना पुलिस न फोंदोखरे मनि बिजापुर की सुप्रिटेंडेंट ऑफ पुलिस जितेंद्र कुमार यादव न फोंदोकपगी मतुंग इन नोमै कापनबगी थाउदो दो रानुंगथिल पुंग अहुमलोम ताबदा डिस्ट्रिक्ट सिगी गंगालूर पुलिस स्टेशन की मनुष्य लेबा फॉरेस्ट एरिया मद थोकिबनी मांगनाइखी अकंगनबा पाव फंगबदगी फॉरेस्ट एरिया दु सिक्योरिटी फोर्स इन ऑपरेशन सथरिङैदा मफमदु लेरंबा माउइसिंग नुमै कापसिलखी नुमै कापसिलखपदुदगी सिक्योरिटी पर्सनल सिंग हन्दुन कापनखी हाइना फोंदोलदुना एसपी नाइखी नुमै कापनबगी थाउदो अदुगी मतुंग थाउदो थोफमदु थिहुमबगी थबक सथबदा माउइस अनि सीदुन लेरमथेनखी थाउदो थोफमदुदगी सिक्योरिटी फोर्स राइफल अमा बैरल ग्रेनेड लॉन्चर अमा पोखाइबा याबा मसाकसिंग अमसुम अतै पोलमसिंगसु फंगखेन सुमाना फोंदोखी हौजुमकी ओइना लैखिद्रबा मौइसिंग अदुगी मसक ममिंग खंग ngamdri हाइना फोंदोलदुना एसपी नाइखी हौजुकसु एरिया दुना मखाताना ऑपरेशन सथरी पुलिस की मतुंगिना ख्वाइदि की नौना सिख्रिबा अनि सि थारगा सलिबा सही असिदा सर्विस का थोकिबा नोमै कापनबगी थाउदोकसिंग सिखिबा मौइस मसिंग सनिगा निफुग तरुक सुरे मौइस सनिगा निफुग तरुक तुगी मनुंग सनिगा तरागा त्रेती डिस्ट्रिक्ट तरेत बिजापुर बस्तर कनकेर कोनगांव नारायणपुर सुकमा मसुम देंतावादान साबा बस्तर डिवीजन दा कुनगतरेन रायपुर डिवीजन की सरुक अमोरिबा गरियाबान डिस्ट्रिक्ट मसुम अनिना द डिवीजन की मनुंग सन लेबा मोहला मानपुर अममगढ़ सौकी डिस्ट्रिक्ट सिखिबन हाइना मखोइन फोंदोकली ममांग सिक्योरिटी फोर्स न माइ पांग सथकिब असौब ऑपरेशन सिंगी मनुंगदा गरियाबान डिस्ट्रिक्ट थोकिब नोमै कापनबगी थाउदो अमदा मौइस तरा हाटकेन पाउक्सन रिपोर्ट तौरी मे तरेतना बिजापुर डिस्ट्रिक्ट थोकिब नोमै कापनबगी थाउदो अमदा मौइस कुनगनिथोय सिखिबग लोइना मार्च कुनगा मपनदना सुकमा अमसुम बिजापुर डिस्ट्रिक्ट थोकिब सिक्योरिटी फोर्स संगा नोमै कापनबगी थाउदो अनिदा नुपी तरामथु यावना मौइस तरागा निपान सुकमादा तरागतरे अमसुम बिजापुर अमा सिखियनसु पाउक्सन मखातारी मार्च कुंदना बिजापुर अमसुम कनकेर डिस्ट्रिक्ट थोकिब तोगान तोगान नोमै कापनबगी थाउदो अनिदा मौइस कुंथ्रा सिखियरी तेदनसुम नोमयामना थमजगे हौजिक ओइनदि म्याम पाउसु मतंग सलु सिनजरगे अमसुंग मखाताबा अनौबा अपडेट म्याम पुनंगमिना सैना चैनल सिगी मकेरिगी म्याम फमदा मखाताना थमजरी मखाताबा अनौबा अपडेट म्याम पुनंगमिना सि